ꯂꯩꯔꯝ ngasi test tawba oibagi khara dum soidok soijin tawre mideng tabiriba pumnamakpu sonam chano amadi elisa koijamna khurumjari live streaming sida dum changsin biro aduga wari watai tawrasi makak mayum faruk na hai hai na ihan han ba kamen oina thamire makamayum faruk taram nokchari sound tabra yeng biyo na hafe yengo ngasi se live phone in program su han ba test tawba oiba adudugi sound nungji kamai toge to hafitang haibiyo aduga kameni khara dum laibra rohit oinam live asta taram nokchari ichan thongam hai che haina thambire ai la ena leramiste roses yemkhom taram nokchari wanglen wangkhem taram nokchari good afternoon che bisamitra imnam afternoon abdul che nungai bro han thambire oi nungairiye abe puyam su sangbire hai che haina thambire ya maro gadre ngasi se khoi ahan ba oibagi kara setup tawbada matam katang change hi sister says Azmir taram nokchari makamayum faruk na ihan hale hai che haina username je PUPU R15 haina lay ko hai che thebicha su changbire e taram nokchari 4041 username se gyan tadre hello na thambire taram nokchari akoigi sound game tawdre na haire ko ngasi se live phone in program ko gi program siga mari leina bawa hang sing dum hang birak pa gani pijari ba number 0385291146 hariba numbers amtanga haijarake 0385291146 number sida call tawbira kanda dum na wari watai to ba gani program siga mari leina bawa hang birak pa gani oh my name is Veronica haina thambire ngasagi username for oh Veronica hoi taram nokchari chusam jonglam se ai se kainau dagi ni ko camera se hojikti yaramani sister wari nungai thagat piro o pai channel hoi nungai ba thagat charake aben na kai matel charagi cheni bo aidi hawai thomba ai hawai chare sidi ngasidi ayuk tagi ngairaga lerini noina khangoi aina hana bane na youtube ta thok tru bane na makamung faruk na thame hoi ngasai ge ngai badugi hoji mahai phangre habini makamung faruk ni han han boina changbire e kai matel charage che o yobre ka sound che am tappe oh tapna tai khatang kan na ngangjara age ngasidi mathang dagi di ko amu hawala age che khoi karam tawrige haina thambire MN Fayaz Khan adum nungairi hai tare mina karam tawri nungairi bra hangakpada nungairi na khumdrati phatti nungairi maira bayum namna aiso amuk live yawa lagle kai mi thagalo ichal ani haina thambire hoi taram nokchari live sida changbirakpagi damakta aduga kai mi sisu matam kitang di ngai biro athuba matam da hapna bona jage Bijana kai maten chage maten se ibani magasidi hawai chare chaminare tell me chingsang lakpa second please hoi chingsang lakpa se mayam na dum pamna gibani kawba chingsang lakpa sisu adu kaimi kawba chingsang lakpa chahi taret khun takpa sing wari khadi leiri khoina hapkadaba adu wari sing se kitang di ngai daba yararoi athuba matam da hamna badi hona jarake aiso hawai haina biswami chayum namna thambire
Haima. Manner. Hi. Hi, Che Sonam, I Supriya, Nungari bro. I life the yaw the query, Ado Kambathu video Karam Kanda Tagalak to Ino, Haina. Lesram Supriya, Yamushie lab with the lab the Changak the Bakuire, Ayudum Nungari, Aduga Kambathu Bise, Nasidi, ICB Daddy and Bapangiragani, Aduga YouTube Kise, Tambading de Horen Ting Sutina, Hapak Payana Tragana, Haying the Sunsoi than Adum Hapagani, Adu UTB you anything as see them being Bapangiragani. Sister voice voice adum tabe adum makondo nga sai tappe haibado adum yarabra kaka kanna nga age ai su kuire haina rohit oinamna thambire changdab kuire haiba male ko hoi da hojikti monday tuesday ga friday ga pung ahum da adum tharabane aduna mayam su suksoi soi dana adum saruk yabiyo. Thank you Veronica oidum ni ko se yamna nungaijay ichal anibu numit amada kay mi nauna amuktadi hero ina amna thambirakpani kaimi se mayamna di live khudingi kaimi anoba puro ngakta ni hairi se do hoi aga matam khitang di ngai biro purakna badi hotna jage wari anoba masagat jagige khamba thoi video karam kanda thagalak toino hain abem pu yamna thambire abem tv da di ngasi dum yengba phangbirani khamba thoi bi je ado ngasi se technical problem ta taragadi call ama lai ko abidam hello sise hello hello tabi bra tai ai makamai faruk hello makamai faruk yam ngai call to birakpa haibiro makamai faruk se ko gi viewers da hello tabi bra tabi da ba ai di dum ta zai ta amutang hana tawbiro ngasi je ahan ba ko setup taw bagi kitang oi khoida kitang khudong chada ba malai re amtang ga tawbiro makak mayung faruk makak mayung faruk se lab ta ahan ba changakpasu aduga khoigi live phone in program sigi call ahan ba tawrakpasu mangna oire adu phajana tagidre si madiam nungaite amtang ga tawbiro TV channel Abdul Sattar TV channel se ko IS TV ki channel number 113127 dadi dum ngasi khamatubi anoba episode yengba phangbigani kolak pado khangi ye haristi bisamitrana wari sana base sound je ahan boy bagi ko bisomitra yum nam khara nungai tri adom tanga tawbiro aduga yengase phone number hai phone number ai phone number do amtanga haijaraki ko 0385291146 amtanga na hairaki ai 0385291146 number sida call adum tawbiro net yamna nungaiti kai dawrom no khangde aigi laibak se haina makak mayam farung na thambire kamai toino khangdre hausikido tadi tai makak mayum farung na hairakpado kai sengna dum tai bako akoina ngangbada taba kitang wat pra kamai toi makak mayum faro jesona mai do drawing ek pado loi bangam dre duna submit to bangam kidre hoi sanga entertainment ka shukaide matung da amuk yawbiyo hero no number please number ai hojik tang de haijagrabane hero amtanga haijage 0385291146 induga screen da hojik ti to obani screen da fitang yengbiyo ne koi gi number do adum tawbiro yam nungai jare chiche ani je nusiye video se line changaga lay kai hino hain thambe line chingaga lay haboramani ko number hapak pa screen da dudugi oiduine hojik number yaramani yengo Supriya yam tamna sound la amuk su tade
ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯦꯠ ꯈꯪꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯑꯝꯇꯪꯒ ꯇꯧꯕꯤꯔꯛꯑꯒ ꯌꯦꯡꯉꯣ ꯅꯝꯕꯔ ꯈꯪꯕ ꯑꯩꯅ ꯏꯍꯥꯟ ꯍꯥꯜꯂꯦ ꯍꯥꯏꯅ ꯃꯥꯅꯦ ꯃꯀꯪ ꯃꯌꯨꯝ ꯍꯧꯅ ꯀꯪꯃꯌꯨꯝ ꯊꯝꯕꯤ ꯍꯧꯔꯣꯡꯅ ꯑꯗꯨꯝ ꯍꯥꯜꯂ ꯂꯩꯔꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯀꯣꯜ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯁꯦ ꯁꯥꯗꯣꯏꯁꯦ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯕꯀꯣ ꯁꯉꯥꯏ ꯏꯟꯇꯔꯇꯦꯟꯃꯦꯟ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯊꯥꯔꯤꯕ ꯂꯥꯏꯐ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯏꯅ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯇꯣꯞꯄ ꯋꯥꯍꯪ ꯅꯠꯇꯕꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤ ꯂꯥꯏꯐꯁꯤꯗꯁꯨ ꯑꯗꯨꯝ ꯀꯩꯃꯤ ꯊꯥꯒꯠꯂꯛꯑꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯈꯝꯕ ꯊꯣꯏꯕꯤ ꯍꯥꯞꯄꯛꯑꯣ ꯍꯥꯏꯅꯔꯤꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯔꯒ ꯁꯤꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯀꯥꯟꯗ ꯍꯥꯏꯕꯤꯔꯛꯄ ꯌꯥꯅꯤ ꯑꯗꯨꯒ ꯃꯇꯨꯡꯗꯗꯤ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯇꯧꯒꯗꯕ ꯄꯥꯡꯊꯣꯛꯀꯗꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯦ ꯍꯥꯟꯅ ꯂꯥꯎꯊꯣꯛꯆꯔꯒ ꯊꯝꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯗ ꯗꯕꯤꯡ ꯑꯥꯔꯇꯤꯁ ꯌꯥꯝꯅ ꯔꯣꯜ ꯆꯥꯎꯅ ꯂꯧꯔꯤꯕ ꯀꯩ ꯆꯤꯡꯂꯥꯏꯒ ꯁꯥꯈꯤꯕ ꯃꯩꯔꯤꯈꯣꯝꯕ ꯁꯥꯈꯤꯕ ꯅꯣꯡꯕꯥꯟ ꯍꯧꯖꯤꯛ ꯍꯧꯖꯤꯛꯅ ꯅꯣꯡꯕꯥꯟ ꯁꯥꯔꯤꯕ ꯑꯗꯨꯒ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯗꯅ ꯄꯨꯅꯥꯝꯁꯤꯡꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯀꯩꯅꯣ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯅꯤꯇꯤꯁ ꯃꯥꯒꯁꯨ ꯅꯣꯡꯃ ꯁꯨꯃꯥꯏꯅ ꯂꯥꯏꯞ ꯊꯥꯔꯛꯑꯒ ꯃꯉꯣꯟꯗ ꯍꯪꯕꯤꯅꯤꯡꯕ ꯋꯥꯍꯪ ꯇꯧꯍꯟꯅꯤꯡꯕ ꯗꯥꯏꯂꯣꯛꯁꯤꯡ ꯇꯧꯕꯒꯤ ꯑꯗꯨꯃꯥꯏꯅ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯃꯌꯥꯝꯅ ꯑꯗꯨꯕꯨꯁꯨ ꯉꯥꯏꯕꯤꯔꯝꯃꯣ ꯃꯉꯣꯟꯗ ꯗꯥꯏꯂꯣꯛ ꯇꯧꯍꯟꯅꯤꯡꯕꯗꯤ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯗꯅꯀꯣ ꯈꯨꯗꯝ ꯑꯣꯏꯅ ꯀꯩ ꯃꯤ ꯌꯥꯝ ꯃꯤꯁ ꯇꯧꯕ ꯀꯥꯡꯕꯨꯅ ꯀꯩ ꯆꯤꯡꯂꯥꯏꯒꯤ ꯗꯥꯏꯂꯣꯛ ꯇꯥꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯒꯨꯝꯕꯗꯣ ꯌꯦꯡꯅꯕ ꯂꯥꯏꯞ ꯑꯃꯁꯨ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯝꯗꯕ꯭ꯔꯥ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯆꯦꯆꯦ ꯑꯩ ꯄ꯭ꯔꯦꯛꯇꯤꯁ ꯃꯇꯝ ꯑꯣꯏꯔꯦ ꯂꯥꯏꯐꯁꯦ ꯉꯁꯤꯗꯤ ꯇꯣꯛꯂꯒꯦ ꯇꯣꯔꯅꯥꯃꯦꯟ ꯂꯩꯌꯦ ꯍꯥꯏꯅ ꯑꯣ ꯑꯕꯗꯨꯜ ꯁꯠꯇꯔ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯏ ꯄꯥꯛꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄꯤꯌꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯛꯑꯣ ꯑꯗꯣ ꯉꯁꯤ ꯌꯥꯎꯗ꯭ꯔꯒꯁꯨ ꯃꯇꯨꯡ ꯈꯨꯗꯣꯡꯆꯥꯕ ꯀꯥꯟꯗ ꯑꯃꯨꯛ ꯆꯪꯕꯤꯔꯛꯑꯣ ꯑꯝꯇꯪ ꯄꯥꯏꯈꯠꯂꯣ ꯍꯜꯂꯣ ꯍꯜꯂꯣ ꯍꯥꯏ ꯍꯥꯏꯔꯦ ꯇꯥꯖꯔꯦ ꯍꯥꯏꯕꯤꯔꯛꯑꯣ ꯐꯖꯅ ꯇꯥꯕ꯭ꯔꯥ ꯍꯜꯂꯣ ꯇꯥꯕꯤꯕ꯭ꯔꯥ ꯁꯥꯎꯟꯁꯦ ꯈꯤꯇꯪ ꯇꯞꯄꯦ ꯇꯞꯄ ꯚꯥꯏꯁꯦ ꯃꯥꯜꯂꯦꯀꯣ ꯍꯜꯂꯣ ꯍꯜꯂꯣ ꯉꯁꯤꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯐꯖꯅ ꯃꯊꯪꯗ ꯑꯃꯨꯛ ꯁꯦꯝꯃꯒ ꯐꯣꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁ ꯇꯧꯅꯕ ꯁꯤꯗ ꯁꯨꯝ ꯇꯥꯕꯗꯨꯗ ꯇꯥꯏ ꯑꯣꯀꯦ ꯕꯦꯝꯄꯨ ꯌꯥꯝ ꯄꯥꯝꯃꯦ ꯊꯦꯡꯛ ꯌꯨ ꯆꯦꯆꯦ ꯑꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯁ ꯇꯧꯖꯔꯤ ꯃꯥ ꯉꯁꯥꯏ ꯇꯣꯔꯅꯥꯃꯦꯟ ꯆꯠꯇꯣꯔꯦ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯍꯣꯏ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯑꯕꯗꯨꯜ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯇꯣꯔꯅꯥꯃꯦꯟ ꯌꯥꯎꯔꯨꯔꯒꯁꯨ ꯆꯤꯂꯥꯏꯁꯦ ꯅꯦꯠꯁꯦ ꯂꯦꯝꯕꯤꯁꯨ ꯌꯥꯎꯍꯜꯂꯣꯀꯣ ꯂꯥꯏꯞ ꯊꯥꯕꯗ ꯍꯣꯏ ꯊꯣꯏꯕꯤꯆꯥ ꯃꯇꯥꯡ ꯆꯥꯕꯗ ꯌꯥꯎꯍꯟꯖꯔꯛꯀꯦ ꯄꯥꯝꯃꯦꯅ ꯕꯦꯝꯄꯨ ꯌꯥꯝꯅ ꯊꯝꯃꯛꯑꯦ ꯍꯥꯏꯕꯗꯤ ꯗꯥ ꯅꯤꯇꯤꯁꯀ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯣ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦꯀꯣ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯦ ꯅꯨꯃꯤꯠ ꯑꯃ ꯃꯌꯥꯝꯗ ꯍꯥꯟꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯈꯪꯍꯟꯖꯔꯛꯀꯦ ꯅꯦꯠꯁꯦ ꯅꯣꯛꯂꯛꯁꯤꯗ ꯃꯄꯥꯝ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯃꯀꯣꯛ ꯃꯌꯨꯝ ꯄꯔꯨꯝꯗ ꯊꯝꯕꯤꯔꯛꯑꯦ ꯅꯦꯠ ꯌꯥꯈꯤꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯗꯨꯒ ꯀꯣꯜ ꯇꯧꯕꯁꯨ ꯅꯦꯠꯋꯥꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯊꯝꯃꯛꯑꯦ ꯁꯉꯥꯏ ꯇꯥꯟꯅꯗꯦ ꯍꯟꯗꯛꯁꯦ ꯏꯟꯇꯔꯇꯦꯟꯃꯦꯟꯅ ꯅꯦꯠꯋꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯕꯅꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯗꯨꯝ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇꯁꯨ ꯁꯨꯝ ꯃꯌꯥꯝꯅꯁꯨ ꯍꯥꯏꯕꯤꯔꯛꯏꯗꯣ ꯑꯗꯨꯝ ꯑꯣꯡꯉꯦ ꯈꯣꯠꯂꯦ ꯑꯗꯨꯝ ꯅꯦꯠꯁꯦ ꯑꯗꯣ ꯍꯟꯗꯛ ꯍꯣꯏ ꯂꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯃꯊꯪꯗ ꯐꯖꯅ ꯁꯦꯝꯃꯛꯄ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯦꯠꯁꯨ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯔꯛꯑꯗꯤ ꯐꯗꯧꯅꯦ ꯅꯦꯠꯋꯥꯛ ꯌꯥꯝ ꯀꯣꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯁꯦ ꯃꯥꯜꯂꯦ ꯍꯥꯏꯔꯛꯑꯦ ꯀꯣꯜ ꯇꯧꯕꯁꯦ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯦꯅ ꯍꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯁꯃꯤꯇ꯭ꯔ ꯃꯁꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯅꯦꯠꯋꯥꯛ ꯃꯁꯥꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯀꯣꯜꯗꯤ ꯂꯥꯛꯆꯔꯦ ꯑꯗꯨꯕꯨ ꯇꯥꯟꯅꯗ꯭ꯔꯦ ꯇꯥꯟꯅꯗ꯭ꯔꯦ ꯍꯜꯂꯣ ꯍꯥꯏꯕ ꯈꯛꯇꯅꯦ ꯍꯧꯖꯤꯛ ꯇꯥꯖꯍꯧꯔꯤꯗꯣ ꯑꯗꯨꯏ ꯃꯈꯥ ꯇꯥꯕ ꯑꯝꯇ ꯇꯥꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯃꯥꯡꯒꯤꯗꯅ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯇꯥꯗꯕ ꯍꯟꯗꯛꯅ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯃꯈꯣꯟ ꯍꯟꯗꯛꯅ ꯐꯖꯅ ꯃꯣꯏꯒꯤꯗ ꯇꯥꯍꯧꯗ꯭ꯔꯦꯕ ꯇꯥꯈꯤꯗ꯭ꯔꯦꯕ ꯚꯣꯏꯁꯁꯦ ꯌꯥꯝ ꯇꯞꯄꯦ ꯍꯣꯏ ꯊꯣꯏꯕꯤꯆꯥ ꯈꯔ ꯀꯟꯅ ꯉꯥꯡꯗꯕ ꯌꯥꯔꯣꯏ ꯉꯁꯤꯒꯤ ꯚꯣꯏꯁꯁꯦ ꯃꯅꯤꯄꯨꯔꯒꯤ ꯅꯦꯠꯁꯦ ꯐꯣꯂꯥ ꯇꯥꯔꯦꯗ ꯍꯥꯏꯅ ꯊꯝꯕꯤꯔꯦ ꯁꯉꯥꯏ ꯏꯟꯇꯔꯇꯦꯟꯃꯦꯟ ꯍꯟꯗꯛꯇꯤ ꯌꯥꯝ ꯑꯁꯦꯡꯕꯒꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯑꯦ ꯅꯨꯡꯉꯥꯏꯇꯦ ꯅꯦꯠ ꯌꯥꯝ ꯑꯩꯒꯤ ꯗꯥꯎꯁꯦ ꯀꯩ ꯗꯥꯎꯅꯣ ꯀꯣꯜ ꯇꯧꯕ ꯁꯨꯡꯐꯪ ꯍꯦꯛ ꯐꯪꯗꯦ ꯁꯨꯝ ꯁꯨꯁꯤꯄ꯭ꯔꯤꯌꯥ ꯉꯁꯤꯒꯤꯁꯦ ꯁꯨꯁꯤꯄ꯭ꯔꯤꯌꯥ ꯈꯛꯇꯒꯤ ꯅꯠꯇꯅ ꯀꯣꯜ ꯇꯧꯔꯛꯄꯁꯤꯡꯁꯦ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯑꯅꯤꯈꯛꯇꯪꯅꯦꯕ ꯉꯁꯥꯏꯗꯒꯤ ꯌꯥꯔꯤꯁꯦ ꯆꯥꯔꯕ ꯆꯥꯛ ꯏꯆꯦꯅ ꯆꯦꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯆꯥꯔꯛꯑꯦ ꯆꯦ ꯁꯝ ꯋꯥꯔꯤꯁ ꯍꯣꯏ ꯆꯥꯛ ꯆꯥꯖꯔꯛꯑꯦ ꯚꯣꯏꯁ ꯀꯩꯁꯨ ꯇꯧꯗꯦ ꯀꯣꯜ ꯅꯦꯠ ꯈꯛꯇꯅꯦ ꯍꯥꯏ
hoi hoi call taurak pai net simadi yadre aduga sumaina wa ngangbagi voice sidi taramada male kan khatla bra yango sikti sound je 제 hoidi kang yaroidro kesri aikoidi sidoina laga oina charake hoi hoi kang sukti laite habidi mayam gi 제 video sem bor do amta yam video lei aigi team su sen yaurakli hari masagi kan aigi team su chatkido oh Abdul Satar mai pak po oi biro ona koi pupu TV gi mai kai dagi wish tawjage phasana mai pa ga han biro o aduga mathangi live ta chang biro voice kalman le mu hairi Sandiam fazana tai haina Biswamitra na thambire kang ga mai kala le e wai se kala e hai ko Oh, kala sound e kan khalakpa. ta basu nungare Mari sound sound se se. haina oh abim na thambire are abem som de same du na ni makak mayum faruk na su Abdul da all the best haina thambire ko all the best Abdul aduga mayam ngasi se khoi gi live phone in program gi ahan ba testing oirebako aduna ngasi je technical da kaida khara dum problem khitang di thoe adugi da makta su mayam na waro bigano matang adum kudung cha call by ko hello hello tazer haibiu good afternoon sister hello hello tazer haibiu Tajari di hai tab ko adu do atai makha tab se patpa oh call to birai se kana oi duino ming lai famam ta haibiu makamai faruk oh makang mayum pharok handakti phajana tajare yam nungai ai su voice to khar kalap to net nuai rana time korpa oh daw yare dudi makang mayum pharok ki hajikti phajana tabirabra dum tab di tare do kha haidi kang nuai bidi wale oh ama maktatpa maktawe makang mayum pharok se ai ne question ama hangni mamna we live se hafta amdani angni dana haibe aduga live phone program si Saturday to ni have can announce to budan yaw khibne ba mane adu di ngasi live phone program si ga dum live ka pulli dana ngasi gide adu next Saturday se live phone program si to dara to roidara oh yam phajaba wahang de hangbirei se ai mayam da ngasai dagi si je announce tawge na tawrambani ngasi se khoi gi test tawbagi oina live sida phone in program si ga pulap punjalak pani bako adubu ngasi gi je adum mai sumaina phajana mai pakpa taragadi laiba Saturday sida khoina lauthokhibagi matung inna live phone in program adum pung chapchana adum haujagani makamayum pharu adu yam nungai jare aduga aina ne haidi khoi gi viewers sing sida haijaning bam leye sum hoi moina haidi fans ojarubagi already mai pamjaru content video kai dugi sum hajabu ne bako adu sum maina su takka sum haiba haidi ai thabam to matum da process nam sangina adu kitang ai thong ajin to biu haidi voice ki khudang da hai ne ko live sigi adu ngai ikui kaitare yengiba content do am katang in tabai kison ka kaimi na tana khambathoinu ma'am ne thibi ka ma'am na adu mina suma di ma'am yengi photo loina mak aina jina pupu tv ne ebi thakal ba video do am yeng video sina in hajaning sina viewer sing sida yam phajaba wafam ne Biswamitra yumnam na thambira ise makamayum pharuk sorry comments da ura leibagini makamayum pharuk na mayam da thamai se akoi na sudum haining ba duga akoi gi awaba sisu ubira kan da thamai ne habati video toina hapiro toina hapo na tatana comment tawbodo kitang thuna hapiro na dudo khara patient layo kitang khangbiraga ngaibiraga hapakpa video khuding maksu yengbiyo na thambirak pani am nungai je makamayum pharuk ado makamayum pharuk na hairai se viewer mayam su soidana tabira magani na khanjai aina mu haijadagasu ham nungai je atai ke wafam thamningi haibiyo sisa sonam ka kenta voice ta nam hare ko wa do ai ke sukai dira do mai kon kai ngage haijiri pil halaga live dum adun ta je voice kitang ta bo are ke sukai de phone dam tanga yeng biro ho pa de mutum dira
ꯊꯝꯖꯔꯦ ꯊꯝꯖꯔꯦ hello ꯇꯠꯈ꯭ꯔꯦꯀꯣ ꯃꯀꯛ ꯃꯌꯨꯡ ꯐꯔꯨꯛꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕꯤꯗ ꯀꯃꯦꯟ ꯈꯛꯇꯗ ꯑꯍꯥꯟꯕ ꯆꯪꯉꯛꯑꯦ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯅꯦ ꯑꯗꯩ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯦꯡꯕꯤꯔꯛꯄꯅꯦꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯒ ꯉꯁꯤ ꯚꯣꯏꯁ ꯇꯥꯕ ꯐꯪꯕꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯣꯜ ꯑꯃꯒ ꯂꯥꯛꯑꯦ ꯄꯥꯏꯕꯤꯌꯣ hello hello ꯍꯥꯏꯕꯤꯌꯨ ꯀꯅꯥ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯑꯩ ꯂꯥꯏꯁ꯭ꯔꯝ ꯁꯨꯁꯤꯄ꯭ꯔꯤꯌꯥ ꯑꯣ ꯁꯨꯁꯤꯄ꯭ꯔꯤꯌꯥ ꯏꯆꯦ ꯑꯩꯁꯦ ꯈꯪꯗꯦ ꯅꯍꯥꯟꯃꯨꯛꯁꯨ ꯑꯩ ꯂꯥꯏꯚ ꯐꯣꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯏꯁꯩ ꯈꯪꯒꯦ ꯇꯧꯕꯗꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯐꯣꯟ ꯁꯨꯡꯄꯥꯝ ꯄꯥꯝꯗꯕ ꯑꯩ ꯉꯁꯤꯗꯤ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯃꯦ ꯉꯁꯤꯗꯤ ꯗꯥꯎ ꯌꯥꯝ ꯌꯥꯔꯦ ꯐꯣꯟꯁꯦ ꯑꯗꯨꯝ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯐꯪꯉꯦ ꯁꯨꯁꯤꯄ꯭ꯔꯤꯌꯥꯅ ꯍꯥꯏꯕꯤꯌꯨ ꯁꯨꯁꯤꯄ꯭ꯔꯤꯌꯥ ꯄꯥꯈꯠꯄꯗꯣ ꯑꯝꯇ ꯐꯥꯊꯔꯣ ꯍꯣꯏ ꯆꯦ ꯍꯣꯏꯅ ꯆꯦ ꯍꯣꯏꯒꯤ ꯀꯔꯤ ꯄꯨꯄꯨ ꯐ꯭ꯂꯣꯛ ꯇꯤꯚꯤꯁꯦ ꯑꯩ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯌꯦꯡꯕꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯀꯩꯅꯤꯁꯨ ꯑꯇꯩ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯍꯣꯏ ꯉꯁꯥꯏꯒꯤ ꯃꯀꯛ ꯃꯌꯨꯝ ꯐꯥꯔꯨꯛꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦꯕ ꯀꯩꯅꯣ ꯃꯥꯒꯤ ꯊꯝꯕꯤꯔꯤꯕ ꯀꯩꯅꯣꯗꯣ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯐꯦꯠꯇ ꯅꯠꯇꯅ ꯗꯥꯏꯔꯦꯛ ꯆꯦꯅꯦꯜꯗ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯖꯧ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅꯁꯨ ꯑꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯨꯁꯤꯄ꯭ꯔꯤꯌꯥ ꯑꯗꯒꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯆꯦ ꯑꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯉꯁꯤꯗꯤ ꯍꯣꯏ ꯁꯨꯁꯤꯄ꯭ꯔꯤꯌꯥ ꯑꯩꯈꯣꯏꯁꯨ ꯁꯨꯁꯤꯄ꯭ꯔꯤꯌꯥꯅ ꯁꯨꯃꯥꯏꯅ ꯀꯣꯜ ꯇꯧꯔꯛꯑꯒ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩꯌꯦ ꯁꯨꯁꯤꯄ꯭ꯔꯤꯌꯥ ꯍꯣꯏ ꯆꯦ ꯑꯗꯨꯗꯤ ꯊꯝꯖꯔꯒꯦ ꯑꯩ ꯄꯥꯈꯠꯄꯗꯁꯨ ꯁꯤꯗꯧꯔꯦ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯃꯇꯨꯡ ꯑꯃꯨꯛ ꯇꯧꯕꯤꯔꯛꯑꯣ ꯍꯣꯏ ꯆꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯖꯔꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ISTV ꯆꯦꯅꯦꯜ ꯅꯝꯕꯔ 127 ꯑꯃꯗꯤ 113ꯗꯁꯨ ꯑꯗꯨꯃꯛ ꯂꯥꯏꯚꯁꯦ ꯆꯠꯂꯤꯕꯅꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯦ ꯇꯤꯚꯤꯗꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ ꯆꯦꯅꯦꯜ ꯅꯝꯕꯔ 113 ꯑꯃꯗꯤ 127ꯗ ꯍꯧꯖꯤꯛꯀꯤ ꯂꯥꯏꯚꯁꯦ ꯑꯗꯨꯃꯛ ꯆꯠꯆꯔꯤ ꯁꯨꯁꯤꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯏꯕ ꯋꯥꯐꯝꯗꯨꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯗꯤ ꯃꯀꯛ ꯃꯌꯨꯡ ꯐꯔꯨꯛꯅ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯈꯣꯠꯂꯣꯅ ꯍꯥꯏꯕꯗꯣ ꯁꯨꯁꯤꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯤꯁꯤ ꯆꯦꯅꯦꯜꯁꯤꯃ ꯑꯣꯏꯅ ꯄꯨꯂꯞ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯦꯕ ꯆꯞ ꯃꯥꯟꯅꯩ ꯋꯥꯈꯜꯂꯣꯟꯗꯤ ꯑꯃꯈꯛꯇꯅꯤ ꯑꯗꯣ ꯌꯥꯝ ꯑꯅꯤꯃꯛ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯀꯃꯦꯟꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯂꯥꯛꯏꯕ ꯍꯜꯂꯣ ꯇꯠꯈ꯭ꯔꯦ ꯀꯅꯥꯅꯣ ꯑꯝꯇꯪꯒ ꯇꯧꯕꯤꯔꯛꯑꯣ ꯇꯠꯈꯤꯕꯅ ꯍꯥꯜꯂꯦ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯝꯇꯪꯒ ꯇꯧꯁꯟꯕꯤꯔꯛꯑꯣ ꯍꯣꯏ ꯉꯁꯤꯅ ꯑꯍꯥꯟꯕ ꯍꯜꯂꯣ Hello. ꯑꯣ ꯇꯥꯖꯔꯦ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ Hello. ꯍꯜꯂꯣ ꯇꯥꯖꯔꯦ Hello, ꯇꯥꯕꯤꯕ꯭ꯔꯣ? ꯑꯧ ꯇꯥꯖꯩꯌꯦ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯇꯣꯡꯕ꯭ꯔꯝ ꯔꯦꯛꯁꯟ ꯂꯩꯐꯝꯅ ꯁꯂꯥꯝꯗꯒꯤ ꯍꯣꯏ ꯇꯣꯡꯕ꯭ꯔꯝ ꯔꯦꯛꯁꯟꯁꯤꯁꯨ ꯑꯗꯨꯝ ꯂꯥꯏꯚꯇ ꯑꯗꯨꯝ ꯆꯪꯉꯛꯄꯅꯦ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯠꯈ꯭ꯔꯕ ꯇꯣꯡꯕ꯭ꯔꯝ ꯔꯦꯛꯁꯟ ꯐꯖꯅ ꯇꯥꯍꯧꯗ꯭ꯔꯦ ꯇꯠꯈꯤꯕꯅ ꯍꯥꯜꯂꯦ ꯌꯥꯔꯒꯗꯤ ꯑꯝꯇꯪꯒ ꯇꯧꯕꯤꯔꯛꯑෝ ꯉꯁꯤ ꯂꯥꯏꯚꯁꯤꯗ ꯎꯗꯦꯅ ꯈꯜꯂꯝꯕꯅꯦ ꯇꯣꯡꯕ꯭ꯔꯝ ꯔꯦꯛꯁꯟꯁꯦ ꯑꯗꯣ ꯀꯣꯜ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯝ ꯑꯃꯨꯛꯀ ꯍꯟꯅ ꯇꯧꯕꯤꯔꯛꯑꯣ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯅꯍꯥꯟꯈꯩꯗꯤ ꯀꯃꯦꯟ ꯑꯣꯏꯅ ꯄꯥꯕꯅꯤ ꯉꯁꯤꯅ ꯃꯈꯣꯟ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯈꯣꯏꯅ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯁꯛ ꯑꯃꯃꯝꯗ ꯎꯏ ꯍꯥꯏꯕꯗꯣ ꯉꯁꯤꯅ ꯃꯈꯣꯟ ꯇꯥꯕ ꯚꯣꯀꯦꯜ ꯑꯣꯏꯅ ꯐꯪꯕꯁꯦ ꯄꯨꯔꯥ ꯇꯥꯕ ꯐꯪꯉꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯍꯣꯏ ꯀꯃꯦꯟꯁꯦ ꯃꯌꯥꯝꯗꯤ ꯂꯥꯛꯈ꯭ꯔꯦ ꯍꯜꯂꯒ ꯌꯦꯡꯉꯛꯑꯣ ꯌꯥꯝ ꯆꯨꯝꯃꯤ ꯍꯥꯞꯂꯛꯄ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯌꯦꯡꯕꯤꯌꯨ ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯌꯨ ꯍꯥꯏꯕꯁꯦ ꯍꯣꯏ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝ ꯉꯁꯥꯏ ꯃꯀꯛ ꯃꯌꯨꯡ ꯐꯔꯨꯛꯅ ꯊꯝꯕꯤꯔꯛꯄ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯒ ꯇꯣꯡꯕ꯭ꯔꯝ ꯔꯤꯌꯦꯛꯁꯟꯒꯤꯁꯨ ꯀꯃꯦꯟ ꯂꯩꯔꯝꯃꯦ ꯅꯝꯕꯔ ꯑꯝꯇ ꯊꯥꯕꯤꯔꯛꯑꯣ ꯑꯣ ꯍꯧꯖꯤꯛ ꯅꯝꯕꯔ ꯈꯪꯉꯝꯃꯅꯤ ꯑꯗꯨꯗꯤ ꯇꯧꯔꯛꯈꯤꯅꯣꯀꯣ ꯅꯝꯕꯔ ꯃꯈꯥꯗ ꯆꯠꯄꯁꯦ ꯇꯣꯡꯕ꯭ꯔꯝ ꯔꯤꯌꯦꯛꯁꯟ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯜꯂꯣ ꯇꯥꯖꯔꯦ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯦ ꯁꯦꯡꯅ ꯑꯗꯨꯝ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯆꯤꯆꯦ ꯇꯣꯡꯕ꯭ꯔꯝ ꯔꯤꯌꯦꯛꯁꯟ ꯑꯣꯏꯗꯣꯏꯔꯣ ꯑꯧ ꯃꯥꯅꯦ ꯆꯤꯆꯦ
ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄꯁꯦ ꯀꯩ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯒꯦ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯉꯁꯤꯁꯦ ꯊꯕꯛ ꯈꯤꯇꯪ ꯑꯗꯨꯝ ꯆꯤꯟꯕꯀꯣ ꯑꯗꯨꯗ ꯑꯩ ꯂꯥꯏꯐꯁꯦ ꯉꯁꯥꯏ ꯈꯤꯇꯪ ꯆꯪꯉꯝꯃꯦ ꯑꯗꯣ ꯑꯩꯅ ꯆꯪꯉꯛꯄꯗ ꯃꯀꯛ ꯃꯔꯨꯞ ꯐꯨꯔꯨꯞꯅ ꯊꯝꯕꯤꯔꯝꯕ ꯋꯥꯐꯝꯗꯣ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯅꯤꯡꯉꯦꯕ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯕꯗꯤ ꯃꯀꯛ ꯃꯔꯨꯞ ꯐꯨꯔꯨꯞꯅ ꯊꯝꯕꯤꯔꯛꯄ ꯃꯥꯒꯤ ꯍꯥꯏꯗꯤ ꯚꯤꯌꯨꯋꯔꯁꯤꯡꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯚꯤꯌꯨꯋꯔꯁꯤꯡꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝꯕ ꯃꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯄꯗꯣ ꯍꯜꯂꯣ ꯇꯥꯖꯩ ꯍꯥꯏꯕꯤꯌꯨ ꯑꯣ ꯑꯗꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣꯗꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦꯁꯦ ꯉꯁꯤꯁꯦ ꯊꯥꯀꯠꯄ ꯀꯩ ꯑꯣꯏ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯊꯥꯀꯠꯄꯁꯨ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯊꯝꯕꯤꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏꯁꯨ ꯆꯥꯎꯔꯥꯛꯄ ꯑꯃꯗꯤ ꯈꯪꯖꯔꯦ ꯑꯗꯨ ꯂꯣꯏꯕ ꯐꯥꯎꯗꯤ ꯍꯥꯏꯕꯤꯌꯨ ꯇꯠꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯔꯛꯇ ꯍꯣꯏ ꯆꯤꯆꯦ ꯑꯗꯣ ꯃꯀꯛ ꯃꯔꯨ ꯐꯨꯔꯨꯞꯅ ꯊꯝꯕꯤꯔꯕ ꯋꯥꯐꯝꯗꯣ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯚꯤꯌꯨꯋꯔ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯍꯥꯏꯗꯤ ꯉꯥꯏꯕ ꯀꯜꯂꯒꯗꯤ ꯕꯁ ꯐꯪꯉꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯁꯨ ꯂꯩꯕꯅꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯇꯪ ꯊꯝꯖꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯉꯁꯤꯗꯤ ꯑꯍꯥꯟꯕꯗ ꯄꯥꯈꯠꯂꯦ ꯃꯇꯨꯡ ꯇꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯗꯤ ꯐꯖꯅ ꯀꯣꯏꯁꯟ ꯃꯌꯥꯝ ꯍꯪꯖꯔꯛꯑꯒꯦ ꯆꯤꯆꯦ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯗꯣꯡꯕ꯭ꯔꯝ ꯔꯦꯛꯁꯟ ꯀꯣꯜ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯒ ꯊꯝꯈ꯭ꯔꯦꯀꯣ ꯃꯍꯥꯛꯅ ꯊꯝꯕꯤꯔꯛꯏꯕ ꯋꯥꯐꯝꯁꯦ ꯑꯗꯨꯝ ꯁꯨꯁꯤꯄ꯭ꯔꯤꯌꯥꯅ ꯊꯝꯃꯛꯄ ꯃꯀꯛ ꯃꯌꯨꯝ ꯐꯔꯨꯛꯅ ꯊꯝꯕ ꯑꯗꯨꯒ ꯋꯥꯈꯜꯂꯣꯟ ꯑꯗꯨꯝ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯕꯒꯤꯗꯃꯛꯇ ꯊꯝꯃꯛꯄꯅꯤ ꯉꯥꯏꯕ ꯀꯟꯕꯤꯌꯣꯅ ꯀꯣꯜ ꯑꯃꯒ ꯄꯥꯏꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯠꯈ꯭ꯔꯦ ꯑꯝꯇꯪꯒ ꯍꯟꯅ ꯇꯧꯁꯟꯕꯤꯔꯛꯑꯣ ꯇꯣꯡꯕ꯭ꯔꯝ ꯔꯦꯛꯁꯟ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯀꯣꯜ ꯇꯧꯔꯒ ꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯤꯔꯝꯕꯗꯣ ꯃꯀꯛ ꯃꯌꯨꯝ ꯐꯔꯨꯛꯀꯤ ꯑꯍꯥꯟꯕꯒꯤ ꯋꯥꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯉꯥꯛꯇꯅꯤ ꯀꯣꯂꯣꯝ ꯄꯥꯏꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯦ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯑꯣ ꯇꯥꯖꯩꯌꯦ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯐꯖꯅ ꯇꯥꯕꯤꯗꯕ꯭ꯔꯥ ꯍꯜꯂꯣ ꯇꯥꯗꯕ ꯃꯥꯜꯂꯦꯀꯣ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯩꯌꯦ ꯍꯥꯏꯕꯤꯌꯨ ꯐꯣꯟ ꯇꯧꯖꯔꯤꯕ ꯑꯩꯁꯤ ꯋꯤꯜꯖꯤꯠ ꯑꯉꯣꯝꯅꯤ ꯑꯣ ꯋꯤꯜꯖꯤꯠ ꯑꯉꯣꯝ ꯑꯣ ꯀꯣꯜ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯍꯥꯟꯕ ꯂꯥꯏꯚ ꯐꯣꯟꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯗꯣꯏꯔꯣ ꯉꯁꯤꯒꯤꯁꯦ ꯃꯥꯅꯦ ꯉꯁꯤꯒꯤꯁꯦ ꯃꯃꯥꯡꯗ ꯅꯍꯥꯏ ꯃꯃꯥꯡꯒꯤ ꯁꯣꯛ 2023ꯗ ꯑꯣꯏꯔꯝꯒꯗꯧꯔꯥ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯗ ꯑꯃꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤꯁꯤꯒ ꯑꯅꯤꯁꯨꯕ ꯑꯣꯏꯗꯣꯏꯅꯤ ꯑꯣ ꯋꯤꯜꯖꯤꯠ ꯑꯉꯣꯝ ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯐꯖꯅ ꯑꯗꯨꯝ ꯁꯦꯡꯅ ꯇꯥꯕꯤꯕ꯭ꯔꯥ ꯌꯥꯝ ꯈꯔꯗꯤ ꯇꯞꯅ ꯇꯥꯏꯌꯦ ꯑꯣ ꯑꯩꯗꯤ ꯉꯁꯤ ꯐꯪꯉꯣꯏꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ ꯑꯗꯨ ꯐꯪꯕꯗꯤ ꯗꯥꯎ ꯌꯥꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦ ꯍꯣꯏ ꯀꯣꯜ ꯐꯪꯕꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯥꯏꯕꯤꯌꯨ ꯅꯍꯥꯟꯒꯩꯗꯤ ꯀꯩꯅꯣꯗ ꯀꯃꯦꯟꯗꯨ ꯄꯥꯎ ꯐꯥꯎꯅꯕꯅꯦ ꯉꯁꯤꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯍꯣꯏ ꯇꯥꯕ ꯐꯪꯖꯕꯅꯤ ꯑꯩꯈꯣꯏꯁꯨ ꯃꯃꯥꯡꯗꯗꯤ ꯃꯌꯥꯝꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯚꯣꯀꯦꯜꯁꯦ ꯇꯥꯔꯝꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯗꯩ ꯑꯗꯣꯝꯒꯤꯗꯤ ꯀꯃꯦꯟ ꯈꯛꯇꯅꯤ ꯎꯖꯩꯁꯦ ꯑꯗꯣ ꯉꯁꯤ ꯚꯣꯏꯁ ꯇꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯇꯩ ꯋꯥꯐꯝꯗꯤ ꯃꯊꯪ ꯊꯝꯅꯤꯡꯗꯕ꯭ꯔꯣ ꯋꯤꯜꯖꯤꯠ ꯃꯊꯪꯒꯤ ꯀꯩꯅꯣꯒꯤ ꯍꯣꯔꯣ ꯁ꯭ꯇꯣꯔꯤꯒꯤ ꯀꯩꯅꯣꯒꯤ ꯊꯥꯒꯠꯀꯗꯕ ꯀꯔꯤ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯣꯔꯔꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯁꯦ ꯄ꯭ꯂꯥꯟ ꯇꯧꯖꯗ꯭ꯔꯤ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯥꯏ ꯑꯦꯁ ꯇꯤ ꯚꯤ ꯆꯦꯅꯦꯜꯗ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯊꯣꯏꯕꯤ ꯌꯦꯡꯕ ꯐꯪꯉꯒꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯊꯦꯡꯕꯗ ꯌꯨꯇ꯭ꯌꯨꯕꯇ ꯈꯝꯕ ꯊꯣꯏꯕꯤ ꯏꯄꯤꯁꯣꯠ ꯑꯃ ꯌꯦꯡꯕ ꯐꯪꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯇꯥꯔꯅꯤ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯍꯣꯔꯔꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯂꯥꯟ ꯇꯧꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯍꯣꯔꯔ ꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯦꯝꯅꯕ ꯍꯣꯠꯅꯖꯗꯣꯏꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯣꯏ ꯍꯣꯏ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯁꯨ ꯁꯦꯝꯖꯔꯛꯀꯦ ꯍꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕ ꯑꯣꯏꯕꯤꯌꯨ ꯍꯣꯏ ꯋꯤꯜꯖꯤꯠ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯝ ꯁꯦꯕꯥ ꯂꯦꯞꯇꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯣꯏ ꯊꯝꯖꯔꯒꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯤꯜꯖꯤꯠꯁꯨ ꯑꯗꯨꯝ ꯂꯥꯏꯐꯇ ꯇꯣꯏꯅ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄꯅꯦ ꯑꯗꯣ ꯉꯁꯤ ꯀꯣꯜ ꯇꯧꯕꯤꯔꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯒ ꯂꯥꯛꯑꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯦ ꯑꯃꯨꯛ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯃꯤꯡ ꯍꯥꯏꯔꯛꯄꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗ꯭ꯔꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯛꯄꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯪꯉꯦꯕ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯊꯦꯡꯅꯕ ꯑꯣꯏꯕꯗꯣ ꯑꯗꯨꯒꯤ ꯉꯁꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯄꯅ ꯀꯣꯜꯗꯤ ꯇꯧꯖꯔꯛꯇ꯭ꯔꯦ ꯃꯊꯪ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤꯅ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝꯅ ꯊꯝꯃꯛꯏ ꯍꯣꯏ ꯃꯊꯪꯗꯤ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯑꯣ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝ ꯉꯥꯏꯖꯔꯝꯒꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯅ ꯑꯟꯖꯥꯎ ꯅꯥꯎꯔꯦꯝꯅ ꯊꯝꯕꯤꯔꯛꯑꯦ ꯍꯣꯏ ꯍꯟꯖꯥꯎ ꯅꯥꯎꯔꯦꯝ ꯅꯨꯡꯉꯥꯏꯔꯦꯅ ꯊꯝꯖꯒꯦ
Kaimu ai pele nangi apamba pumba aina thungan nupa macha ngasida nang kai lakpa ningthongi macha saklabani duna kai nurambi ing nangi thambire abemna dialogue ama sangna iraga thabire masigi dialogue sima tawjaraga comment amani patho ka na ngasigi live solution na ba tawjake call amadi line kitang pais ko tat khibada hale si dialogue tawra age ai live solution na ba tawrasi Saturday da oina phone in program se mapung phana pangthok se ngasi di chumnagi khoi gi hana gi dum Tuesday Friday live today aduna ngasi gi di phone in program se yamna atenba matam khakta da khudung chaba pijare dialogue tawjage kaimu ai pele nangi apamba pumba aina thungan gani nupa macha ngasi dagi nang kailak paning thogi macha saklabani aduna kainu rembi aina nangi apokpa nama saklabani Thank you Abem ai call tawrak pai di kai che Abem mathang da dei taw bir tawro o ikai ba tha do o namam namari nam thak ne phone tawwa tamiro ba dei phajana call tawrak tawnarak le yam nungai makang yum porong mathang Saturday da phone in program oina phajana pangthok si ngasi call tawira hawdaba mayam adudi fangi daba tana gi daba mayam do mathangi Saturday da di soidana tawbiro o number sisu adum save tok salaga thambiro mayam na mayam full support tawminase haina adudi hoi Supriya mayam na dum nung shibiyo mayam na support tawbiyo live solution bagi tanja yorakle ngasi gi oina di matang asida khoi gi live solution jarage yengbiriba mayam pumna makpo amoka na kurumjari